ꯃꯌꯥꯡ ꯂꯥꯡꯖꯤꯡꯗꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕꯗꯨ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯇꯥꯔꯒ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯀꯛꯆꯤꯡꯗꯒꯤ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯤꯟꯅꯔꯛꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯒꯤ ꯗꯣꯗꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯝꯕꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯥꯟꯃꯤ 10 ꯁꯤꯔꯦ ꯑꯗꯨꯒ 11 ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ULFPꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯇꯤꯡ ꯆꯦꯌꯔꯃꯦꯟ ꯍꯧꯖꯤꯛꯅ ꯃꯦꯝꯕꯔ ꯑꯣꯐ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤ ꯑꯣꯏꯔꯤꯕ ꯅꯣꯡꯌꯥꯏꯒꯤ ꯂꯣꯏꯅꯕꯤ ꯅꯥꯁꯦꯛꯄꯝ ꯖꯤꯕꯟꯂꯇꯥ ꯗꯦꯕꯤ ꯉꯔꯥꯡ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯒ ꯆꯦꯟꯈꯤꯕ ꯑꯗꯨ ꯉꯁꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯕꯤ ꯖꯤꯕꯟꯕꯂꯥ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯣꯡꯌꯥꯏꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯨꯅ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯥꯒꯠꯈꯤꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯔꯈꯥꯟꯒꯤ ꯋꯦꯁ ꯁꯤꯡꯕꯨꯝ ꯁꯔꯟꯗ ꯐꯣꯔꯦꯁꯇ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯄꯔꯦꯁꯟꯗ ꯃꯥओꯏꯁꯠ 15 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ CISF ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯖꯦꯃꯤꯡ ꯚꯦꯍꯤꯀꯜꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯄꯨꯂꯤꯁꯁꯤꯡ ꯆꯤꯡꯗ ꯗ꯭ꯌꯨꯇꯤ ꯊꯥꯕꯤꯒꯅꯨ ꯁꯨꯃꯇꯤ꯫ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯄꯨꯂꯤꯁꯁꯤꯡ ꯆꯤꯡꯗ ꯗ꯭ꯌꯨꯇꯤ ꯊꯥꯕꯤꯒꯅꯨ ꯍꯥꯏꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯥꯔꯤꯛꯁꯤꯡꯗ ꯇꯃꯦꯡꯂꯣꯡꯗ ꯗ꯭ꯌꯨꯇꯤ ꯆꯠꯅꯅꯕ ꯑꯣꯔꯗꯔ ꯊꯣꯔꯛꯂꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯇꯃꯦꯡꯂꯣꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯁꯁꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ 91ꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯇꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯁꯤꯄꯥꯏꯗꯒꯤ ꯈꯨꯟꯗꯣꯡꯕꯝ ꯁꯨꯃꯇꯤꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯨꯝꯖꯥ ꯁꯣꯛ 1992ꯒꯤ ꯃꯦ 3ꯒꯤ ꯃꯃꯥꯡꯗ ꯇꯃꯦꯡꯂꯣꯡꯗ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯈꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯕꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯥꯔꯤꯛꯁꯤꯡꯗ ꯇꯃꯦꯡꯂꯣꯡꯗ ꯈꯨꯗꯛꯇꯒꯤ ꯍꯟꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯤꯕ ꯅꯣꯇꯤꯁ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯊꯥꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯆꯠꯍꯟꯕꯤꯌꯨ ꯍꯥꯏꯈꯤꯕ ꯂꯣꯏꯅꯅ ꯉꯁꯤꯃꯛꯁꯨ ꯃꯩꯇꯩ ꯑꯃꯕꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎꯁꯤꯡꯁꯨ ꯂꯩꯔꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯒꯤ ꯆꯌꯣꯜ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯏꯅꯥꯝ ꯊꯣꯏꯕꯤ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯅꯨꯄꯥ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜ ꯃꯈꯥ ꯂꯩꯔꯛꯇ ꯂꯩꯕꯤ ꯑꯣꯏꯅꯥꯝ ꯅꯤꯡꯉꯣꯜ ꯊꯣꯏꯕꯤ ꯑꯦꯂꯥꯏꯁ ꯄꯤꯁꯛ ꯃꯆꯥ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯕꯦꯟꯗꯧ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯁꯥꯒꯤ ꯌꯨꯝꯗ ꯇꯝꯊꯤꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯗ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯨꯔꯦꯟꯗ꯭ꯔꯖꯤꯠ ꯑꯣꯏꯅꯥꯝ ꯀꯧꯏ, ꯃꯁꯥꯒꯤ ꯆꯍꯤ 82 ꯁꯨꯔꯦ, ꯂꯩꯈꯤꯗ꯭ꯔꯕꯤ ꯄꯤꯁꯛ ꯃꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯇꯣꯟꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯤꯍꯥꯠ ꯑꯗꯨ ꯃꯁꯥꯃꯛꯅ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯆꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁ ꯃꯣꯔꯒꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈ꯭ꯔꯕꯁꯨ ꯃꯁꯥ ꯂꯧꯗꯅ ꯂꯩꯔꯤ꯫ ꯃꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝ ꯑꯃ JAC ꯁꯦꯝꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯆꯦꯟꯅꯔꯝꯕ ꯇꯥꯔꯕꯁꯨ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯀꯥꯏꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯏꯅꯥꯝ ꯊꯣꯏꯕꯤ ꯑꯦꯂꯥꯏꯁ ꯄꯤꯁꯛ ꯃꯆꯥ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯁꯛ ꯎꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯡꯊꯤꯜꯗ ꯃꯁꯥꯃꯛꯀꯤ ꯐꯃꯨꯡꯒꯤ ꯀꯥꯡꯈꯗ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯐꯤꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯂꯝꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯜꯂꯝꯕꯒ ꯂꯣꯏꯅꯅ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯥꯁꯤꯡꯒꯤ ꯀꯛꯊꯠꯂꯝꯈꯤꯕꯅꯤ ꯑꯃꯗꯤ ꯑꯇꯩ ꯃꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯇꯥꯛꯐꯝ ꯀꯌꯥ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯒ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯃꯤꯌꯥꯝꯗ PMꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯩꯁꯟꯗꯨꯅ ꯊꯝꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯦꯟꯁ ꯐꯦꯗꯔꯤꯛ ꯅꯤꯜꯁꯟꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯩꯁꯟꯗꯨꯅ ꯊꯝꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯦꯟꯁ ꯐꯦꯗꯔꯤꯛ ꯅꯤꯜꯁꯟꯅ ꯑꯃꯦꯔꯤꯀꯥꯒ ꯂꯥꯟ ꯁꯣꯛꯅꯔꯒꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯂꯥꯟ ꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯍꯧꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯒꯅꯤ꯫ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯗꯦꯗꯂꯥꯏꯟ ꯑꯃꯁꯨ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯒꯥꯏꯗꯂꯥꯏꯟ ꯑꯗꯨ ꯌꯦꯟꯊꯣꯛꯂꯒꯅꯤ꯫ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯩꯁꯟꯗꯨꯅ ꯊꯝꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ ꯇꯥꯛꯁ ꯐꯣꯔꯁꯁꯤꯡꯁꯨ ꯁꯦꯝꯒꯠꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫